Khwai Punamakpu ahanba maktada na taramna ukcheri. Entertain Manipur ngasi amuk mayam gi mafam da puduna lakcheri ba web series asigi maming Lonthoktabi. Web series asi romance family drama category ki Manipur gi web series amani. Web series asi hanana release tawkhiba laikhre. MSFDS Tantha Police na singba platform kayada kayarak show utkiba laikhre. Mayamna aduki matik pamni yengnakiba premiere show kayarak utpa matamda houseful oikiba maramna miyoi kaya amasu yengdabi hannarakhiba yawki. Mayamna aduki matik pamnaba mayamna aduki matik fazana yengnakiba web series amani. Haujik show ipon media Misho TV na singba app kaya amada su yengba phanglaklagani. Amadi Manipur da lairiba hall singdasu kapnabagida magsem saba punamak loiduna lairabani. Aduna mayam pumnamakna yengnabagida magsem saduna laibi web series asi mayamna aduki matik pamnariba maming lairaba actor Jaljit Konsam amasung GTA Sorina mapungai role lauri. Web series asigi director Zit Yumna, assistant director na Lucky Elangbam, story na Priti Irengbam, cinematography amadi editor na RK Surjit. Web series asigi singer na Franco Lauriambam, Pusparani, Kaiku Yumna. Web series asida maruiba saktam langli basingdi Susan gi saktam da Jaljit Konsam, Juhi gi saktam da GTA Sori. Web series asi aduki matik fazaba mayamna aduki matik pamni yengnakiba web series amani. Premiere show kayarak utpa matamda houseful oiduna mayam pumna yengpham laikhidaba web series amani. Ikoi kuidana mayamna aduki matik pamnariba Lonthoktabi hariba web series asi ipom media Misho TV na singba app singda su yengba phangadauri amadi Manipur da lairiba hall singda su kapkadauri. Aduna mayam pumnamaksu Lonthoktabi hariba web series asi yengnabagida magsem saduna laibiro. Web series asigi nungairaba amadi fajaraba mahawadasu lawbiyu. Abi masya yam nungshi banduduna chatnabigi wangmalana tawroidaba thabak kyasu ai tawki tong kai ba khangkhidre haiba phatte ta hoide harabadi khara so hallo haiba hayeng ne phatta nungdo oira kadoise sagai se gi idani ne 사람 혹지네 암산 혹시라 기본 글로도 우시트네 마요 암전에 따르거네 머서고 등에 딱 가요 얌 옛비 콧비 농아르도 모르거나 돌로 생각하시러 마두 가나부자 예뻐 마 너 혹직 잖아데 예 카이노 이액 촉파부 싸나바 싸나다바 라이브로 aina be babu nungshijarabase yamna kaibo oiraboro nal 가이버도 너때 니검시다 아이는 능뭐 핫근데 Hojik puri jab saruraga ai jahi matang sida sittodana leiraga amuk as yamnadi thazde masu aduga nangsuni ai yimda chatta yadri sema kaidobu yaurage isanupido masangamde na pausele nate hospital da pubi jiraiba yani da tada nangise tasing le papa hibangamoy mana taba nupimda soi lobangamoy ai sitongase charoi ge sidi kaino khumuk yamam nate mi saisi utubia mina noknarakani talle Holy punshigi ichel da liptana kaukthokpa chahi ani chupna aina kaubu tambane adu ai ngamde ai shu ngamde mabu kaukthokpadi ngamde orchid namu sahi kya haira again lire da mabo namondo ida mamdi ngangkre not because I want to it's just because I have no other option sound ko bema wahay kaktani tawan thajalauroba thawai shi madinangi kathokpa ngamjage oidaba nate wahay se thamoi singbu wahay
ni wahai du madi nang se